Angangmacha pitru kaya ama Phaklangda HATPA akoigi HATPA kaya ama lay na adugi potusu masai report kaya am da thambi nupi macha sing dagi horaga chahi 10 dagi na chahi 60 baugi chang da laiba nupi sing ja masi puthura kanda moigi family gi mamangda moigi mama gi mamangda mapa gi mamangda nupi macha sing dipu brutally rape tawraga hatokpi ba MLA am ta lande minister am ta lande hay tare how give leader sing amata lande moina lande hay moi masen budi party manadragadi mana lali am hainai ko adu moi masa masa dem ta lande hay tare adu di lali ji kanano hay kanda bicham praja koi mangaire lali se adu kari gumba koi laloi ge hay taragadi mathang da koi mantri hoy tare MLA hoy tare natraga kari no koi leader achogum hoy tare adu taragadi we will never be wrong hay tare koi sulal laloi Prithibida lairiba tongan ba crisis sing Ukraine gi Russia gi war hojik tawriba Gaza gi lairiba dugumba crisis Manipur gi crisis lairiba tongan ma mafam sing da lairiba mayam sida mayam nadi tadaba mi kharana budi tai aduga yam ka hena di media da cover tawdaba mafam ama lairi Manipur da 2023 gi me gi tang sida gi haugi badugumba irang sida Meda hogi bani Manipur na Sudan hairiba mafam sida hogi ba crisis na April dagi hogi bani April 2023 dagi hogi ba Sudan gi crisis sida Gaza da chatharak pa adugumba chahi ani da punna mi sigi bi changja masi punna yengura kanda total aduga Sudan da mamangi numit tarani da sigi ba mi masingja masi pathoknaru kanda Sudan da siba mi masing na heli sine aduga handakta ka hena amuk kinari je mayam jina amuk khanaraiba natraga naina khalai ji karino hai kanda Sudan gi adugumba mafam ama al fasar hariba mafam jigi adugumba satellite image mathakta gi number photo ma viral warakpani hariba viral chalai badugumba photo ji karino hai kanda ije mafam jaga da tabani hariba ikheng tariba mafam singje sije mi kakpa slaughter tauba kaktat laga hatpagi mawongni adunabu sigi mawong sida I taribani haidana nomai kap taragadi I songthokgi jang mawong thangna yalaga kholaga sumaina hatpagi mawong jiga film namaktabu urusu tawriba mawong jigadi manadedan adugi mawong du sidi the matter of concern oire ka hena phibam so human rights ta phibam so haidana tongan ba United Nations ki hanadigi hauna chahi ani khara hena torok pasida dum cover tokdunu lai adubu tongan ba CNN bu oiro adagi leiriba akoigi western media singina cover I taude dagi viral icha chalhande adubu sigi matang sigi lakpa sidadi yam kana lai aduga muk kayam sathi ge haiba matamda hariba Sudan gi crisis sida miyoi lagama makhai sire hauji phaw aduga miyoi karor amaga lang nifu gi sangja masi displace tawre haitare displace tawriba manung sida miyoi lakh khara amana akoi tongan ma neighboring countries sing da chen giba natraga khara amana relief camp da leiba aduga khara amana hingda yade haibagi mongda yam wana khangaga leiba duguma punsi ma hingi chaitheng mayam duni sida Sudan da ju thoibase aduga Manipur gi ju chatharai ba dugumba irang sida chaitheng phangduna leiriba awaba tariba kayamasu leiri masida ju mug yengbidana adagi media coverage tawbidana leibasu kayama yauri haita haira ju dum kaimta dum tasana da kayam leiri adu ngasi gi topic sida Sudan gi crisis kari dagi haurakibano aduga hairiba haurakpham gi dugumba history short history machama mati amanainasi marak sida khwaidagi ngakpa haibadi Sudan gi crisis se moigi national army duga haibadi akoi gi sida hairgana Indian army haitare Indian army versus aduga paramilitary force haitare paramilitary force akoi sida hairgana BSF adagi CRP Assam Rifles leiriba singjine ado aniji gi marak toina paramilitary force ka Indian army ga khannarakpagi mawong ne akoi sida khanai habana teko moi gi ada tawrise aduna makoi gi army Sudanese armed forces se makoi gi maming je SAF hai asambida aduga amuk paramilitary force na RSF rapid support forces hai aduga karigi damakta aniji khanarino maramje maruwaina adu kanana chummagi mawong no aduga hairiba anije SAF ka RSF ka hairiba ani sida kanana bu support tawi karamba country na support tawi player acho bukhre leiri dane whole world gi moi mayam du kanana bu support tawi aduga hairiba Sudan gi crisis sina India gi adugumba economy da kadai fa impact pi ba yai haiba wafam ma aduna ngasi gatang thengna bi yaw taragadi khoi gi channel Youth Xplore TV haiba channel ase subscribe tawbiu
aduga world politics, geopolitics, aduga national gi amadi local gi oina leiriba adugumba events singda akoina analyze tawjai aduna mayam maru oina satra naharul sing leiriba akoigi geopolitics a henna interest leiba miyoi singnadi henna nungaigani aduga khangdaba yadaba hai tare akoigi leibak sida kari thoi natraga atopa leibak ta kari thoi manipur duna kari thoi kayam compare tawni kari tawri kholi habje khangnabi damakta mayam subscribe tawsin biramu video da akoi makha chatharakse ahanba point ko ne do je Sudan gi crisis ke horkhom ji karino immediate cause aidi April le thoki ba 2023 gi crisis ya masi kari da gi horki bano sine kari da gi horki bano mamang da tentak na har matam da Sudanese armed forces haibadi makoi gi Sudan gi military army ziga aduga rapid support forces hariba makoi gi paramilitary force ki general aniza hariba general anize wakhalon manraktaba Sudan gi armed forces ki moi gi generals hai kanano matam da General Abdel Fattah Burhan hai aduga amuk somgi RSF haidana lairiba rapid support forces moigi paramilitary gi adugumba general jina kanano hai kanda General Hamdan Dagolo allies ta hainarize Hamid hai hairiba aniza sijina siji khanarak bani hai tari sigi wakalunje kari no matamda lok amada kai ni kunbe yade dunia tawise aduna hanadi itaw ina lerame mokoije aduga power pamakpa power struggle tawrakpa sida niko tawreije senminnare thabakse punna tawminnare aduga president kananu oiduino ai oige nang oyaro ai oige haidana khanarakpane matawni se adudani loris adubu hangbe abo hangdi army ga adugumba paramilitary forces akoi india da hagana indian army ga BSF adagi CRP adagi SSB adagi ITBP leiriba mayam je siji party semaga khanabagi masibo possible oibra akoi dadi oide khangde adubu migi di khanaraga leire hoji khanabaduna makhoi amaga haibtare SAF kangbuna RSF kangbu da attack tauba RSF kangbu na SAF kangbu da attack tauba aduga makhoi gi lam matek haitare aidi swai gi jaga sina SAF na control tauba occupy toroga leiba swai gi jaga sina RSF na control tauba haidana adumaina yam phibam ma kaina leiri haitare adugumu tasengna any lamamagi natraga any reason namagi thokiba lanjao first world war bu oigera adagi second world war bu oigera khuding makse maning da kari behind the reason je kari no na yenguna kan the last kari oramge matamda lam pambagi power munabagi natraga paisa gi hairiba ahum sidana maru oina lei aduga si natraga namu kari religion gi dharma gi hairiba adugumba maram sida adum oirambra haibasini last akoina tarakadoiba waruishinse adubu mathang yengakpa kansida akuppa asengba maram khanglabgidamakta 2023 gi April da gi haugi haibadugumba Sudan gi crisis se masi kitang details naina da bakoi history da kitang chakhala kanda sahi kunthra rom gi chang kitang chakhala gi yeng kanda 1989 da Umar al-Bashir haidana hariba nupazina Sudan gi president oiraki ado Umar al-Bashir jizu amuk kanano hai kanda Sudanese army gi brigadier general oina thawpuramba misak amani ado mahakse kamdawi Kramahin tawdona mana president oirei no hai kanda amuk mamang da kitang amuk chakhala kanda Britain na pairami Sudan leiriba African region African gi country mani hai tare Asia da leiriba India Pakistan adigi Bangladesh leiriba lam khuding makse Myanmar bu hairo Sri Lanka bu hairo leiriba mayam se khuding makse akhoi gi British no pairami dana aduga British na 1947 na ningkha tamba piramme kholamme dumaili aduga chamana na Sudan ju 1956 da British ki makutagi ningkha tamba phange aduga British na ek taramba mafam singda Christianity henna spread tawna bohonaramba adagi partition tawna bohonaramba jaga ama dharma di yenga he khaidok pirambugumba partition of Bengal 1905 da adagi 1947 da India amasung India Hindu dominated country oina lehoriba somna kanda Pakistan leriba Pakistan jira Muslim dominated country mo oina lehoriba sigumba mawong da Sudan jida jumoina maru hulamme haidi makhada leiriba South Sudan haiba North Sudan haiba adumaina tawi adugi wakhalon nama thamami maru hulalammi haitare aduna adugi maraktu dasu makhoi gi marakta akhoi gi partition tawbaki adagi tongan ba loop semaga tongan ba organization semaga leibak sida akhoi na paiga dawni si tawgadawni resource leiba mafam jin si tawgadawni haibagi adugumba achauba akhoi gi kai tare yetna hanba ma lehelami haitare British na piram bane du khudolse adubu British na tawrambani na khoi democracy gi ju
अदुगी यामना चौबा मरूमजु हुलमे अफबदा हाइतारे इंडियादसु डेमोक्रेसी हुलंबदुना डेमोक्रेसी चटनरी कदाय फो फजन चटनै हाबदुदी खंग्रेको मयामना दुम वखल ताबिरो अदु हाइरिबा ओमर अल बशीर सिना कैदोगे मतमदा ngasai mamangda democratically elect tawgiba adugumba mana 1989 da president oiraktrigai mamangda palamba laibak palammiba adugumba laibak tubu pairammiba government pairammiba dum elected person jing no man loin tan thokraga aina president oirani I'll be the president hairaga mana dictate tawraga dictator oina palakpani 1989 dagina mathang lakpasina 2019 phawa mahangna chahi kunthra chupna dictatorship oina palakpani मरक सिदा कैदौई चाही कुंद्रा सिदा ओमर अल बशीरना मियाम प्रजा मिचम प्रजा की दमकता करी करी तौई अफब तौब्रा तौदब्रा सिन अदो कोइना हिस्ट्री फाकल येंग मतमदा इतिहास ता पुवारी दा करी लेगे मतमदा डिक्टेटर अमतना मिचम प्रजा मखोई की लेरिबा लेबाक तुगी मिचम प्रजा की याई फना ब तौई हाबसिन खितंग ओइथोकप खितंग वाई अदुगा लेजु इरै लेते हैतार अदुना ख्वाइदगी मरु ओइबा अदुगुम्बा इवेंट कनाना पायरंबा मतमदा ओमर अल बशीरना पायरंबा मतमदा थोक्रिसे दारफर जेनोसाइड हाइदना दारफर हाइरिबा दुगुम्बा सुदान गी एरिया जिगी ओइ थंगबा हाइबदी नोंसुप थंगबा साइड सिदा लेबा जगा अमा लेरि हाइबा जगा सिदा पाक्तक्तना मी हाटखिबगी अदुगुम्बा थौदो अमा थोखि थोइबा थौदोकसे कनाना तौहली हाइ कांदा उमर अल बशीर जिना तौबनी अदुगा ओमर अल बशीर जिना कना सिजिनई हाइबगी वारी दुने लाक्तुइस अदुगा कनाबु हालिबा दारफुर हाइबा मफम सिदबु मखोइगी सुदान गी कांगबु लेक्तब्रने लई सुदान गी मीनी अदुबु ngasai मरक सिदा करी लाई अरब हाइबा मगा नॉन अरब हाइबा मगा लाई अदुगा नॉन अरब एथनिक ग्रुप हाइतारेको नॉन अरब ओरिबा अदुगुम्बा कांगलुप से मसी हाइरिबा ओमर अल बशीर सिना अटैक तौरगा मसी हालकपने मरुवेना करम ग्रुप नो हाइ कांदा द फर हाइबा अदगी मसालिट हाइबा जगवा हाइबा दुगुम्बा कम्युनिटी अहुमजे मसीना खुंदा लैताबा खुंगंग सिंगजे मसी क्वेश्चन लगा हाटपा अदगी अटैक तौबा डिस्ट्रॉय तौबा मसी तौरकपने मदुगी दारफुर हाइबा मफम दुगी अदुगुम्बा जेनोसाइड तौबा मतमदा जनरेशन अमा हाटपा हाइने जेनोसाइड हाइसे मदुदा सुदान गी आर्मी सुदानीस आर्मी अमदी जनजाविट मिलिशिया हाइ जनजाविट मिलिशिया जते मिलिटेंट ग्रुप अमनी मिलिटेंट ग्रुप से हौजिकना RSF हाइदना रैपिड सपोर्ट फोर्स हाइदना पैरामिलिटरी फोर्स ओइना लेरिबा हानना मिलिटेंट ग्रुप खुलाई पाइबा मियोई ग्रुप ओइना लेरमिबा कांगबु अदुगा हौजिकना सरकार की ओइना RSF हाइदना लेरिबा अदुगुम्बा कांगलुप सिनेबा अदु सिदनी को लाकदुइजे अनी जि पुल्लगा हाइबदी मतमदुददी ओमर अल बशीर न पाइङै मतमदुदी SF अमदी जनजाविट हाइदि हौजिकिना RSF से मसी अनी जि यानरमे यानरगा कनाबु तुमनबा हाली ngasai दारफुर एरिया दा तारिबा अदुगुम्बा नॉन अरब कम्युनिटी सिंगदो डिस्ट्रॉय तौबा हाटपा मसिने तौरिस डिस्ट्रॉय तौबा हाटपा खक्तंग नतना कैदोई मतमदा रेप तौबा सेक्सुअल वायलेंस तौबा मसी कया मचथै हाइबसे BBC यूनाइटेड नेशंस की अदुगुम्बा तोंगान ग्रुप सिंग अमदी अफ्रीकन यूनियन की अदुगुम्बा तोंगान लेरिबा ऑर्गेनाइजेशन सिंगसिना फोंतोरखिबा सिंगने अदुगमुक सुदानीस आर्मी अमसुंग जनजाविद हाइदि उमर अल बशीर की मखाद लेरिबा सुदानीस आर्मी ने जनजाविद मिलिशिया ने अते कैम नते को जनजाविद मिलिशिया जि खुलाई पिसल लगा ए मोइ सी कांगबु जि हालु हाइबगी टाइप ने सपोर्ट तौसन लगा ए अखोइ द सपोर्ट तौ सी हालो सी के चमाने हाइतार अदुना अदुमाइना मिलिटेंट ग्रुप सेम कांदा आर्मी का मिलिटेंट ग्रुप का चटमिन्नर कांदा ngasai leiriba adugumba Darfur region da tariba miyoi singja masi hatpani ado Darfur region da makhoi gi ju मीन हलक मतम मीन एटेक तौर मतम तुम लेगद्रने लेरोइदना अदुना ए अखोइजु दारफुर रीजन की दमकता अखोइगी लेरिबा दुगुम्बा इहौ सागतकनी ऑर्गेनाइजेशन सेमगनी अदुगा थेंगनागनी हाइदना सुदान लिबरेशन मूवमेंट सुदान लिबरेशन आर्मी हाइदना मसीगी कांगबु मथोलै मसीदसु नतना जस्टिस एंड इक्वालिटी मूवमेंट हाइदना कांगलुबम मुस्तोलै अदुना मखोइ ग्रुप अनीजिगा अमुक सोम नकनगी लेरिबा सुदानीस आर्मी अमसुंग ngasai जनजाविद मिलिशिया जिगा अनीजी अटैक तौनरगा मसी लेबने सिदैसदा यामना नुंगाइट्रिसि कैनो मतंदा दारफुर एरिया दा मी हाटपा ngasai ओमर अल बशीर न सिल्लगा तवी ना हाइरिबा SF अमदी जनजाविद मिलिशिया कांगबुजिगा पुल्लगा तवी हाइरिबसिदा अंगांग मचा पितरु कयामा फकलांगदा हाइदतलगा अखोइगी हाटपा उतुकना थोमगा हाटपा कयामा लेय ना अदुगी पोटुजु ngasai report kayam da thamme aduga mu Darfur gi khungang jing Darfur da leiriba khungang jing je kaidawi hai kanda ngasai gi Sudanese army sen la ani adagi janjaweed militia la ani
aduga nupajing nupijing loina akhoi gi lampam do hoijalani lampam do hoijalga mayai thamaga na masi phuba chaiba punba tawrani aduga kaidawi hai kan da nupijing nupi macha sing dagi horaga chahi 10 dagi na chahi hombudra baugi chang da leiba nupi sing ja masi puthura kanda moigi family gi mamangda moigi mama gi mamangda mapa gi mamangda hairiba nupi sing nupi macha sing dabu brutally rape tawraga hatok piba karigumba nupi sing do sien gi bataraga ni moigi army sing Sudanese army amsung janjawin militia ji moina tanaraga mafam du da HATPA rape tawba sigi mayam je masi chatharaga lakpane masigi adugumba chaitheng phangiba chathariba chaitheng piriba mayamse masi kanana tawi hai kan Sudanese army na amadi Omar al-Bashir na janjawid militia sizinaraga masi Darfur haibi area se tariba misingje masi naibani haibasa Human Rights Watch haidana organization amlei maduna page hombudraga tariet yawba adugumba report amada masi pachana phong torokpa wafam leiri aduga adumaina chaitheng piraga mathang lakpasina Omar al-Bashir na palingai matamda mahangna otkhiba neigiba mayamdu da miyoi lak ahum dagina mari fawba shiramba yai haina panai ngasai gi lanjen na dunu leiba miyoi sina mu kaya oige haiba kanda miyoi lak ahum ga lising humpu gi changse man otpa neiba torokpadu sahi kunthra du dani ko tawrija sahi kunthra du punna padraga su Darfur gi sida pa matamda 2003-4 swai sida neibani man aduna refugee camp 12 da 3.6 lakhs miyoi lakh ahumga lising humpu mi lising humpu kamai leram doino aduni ko leiri aduga chahi 10 henani mafamduda patpa pumba leiri aduga mok phare Omar al-Bashir ja masi non Arab khaktang hatlibra aduga leiriba adugumba Arabian kangbu aduga leiriba adugumba misam praja kangbu dudi maduba phajana thambibra civilian sing dudi nungaina moigi bright sing du phajana thambibra haibasu thamaktabane adudi Omar al-Bashir jina mana ai president ni aina leader ni aina dictator oiradau ni na masi chahi kunthra pair lae misam praja kayama khange Darfur da naibe aban naire miyoi lak kayama sirak padai di kuina khang padi khang mangam tri misam praja adi kedore misam praja punna thogla ga praja singjina kedawi matamda Omar al-Bashir gi mayok ta iho hoba hore protest tawba hore iho horak pasida amuk kaidawi micham praja miyam gi public ki adugumba ihau haurak pasida ngasai gi Sudanese ki armed forces ki adugumba SAF ki general oina leiba Abdel Fattah Burhan ja masi siga kanaga rapid support forces haibadi ngasai mamangdana kari oina leramba ngasai gi janjawid militia oina leramba aduga president na kari hena onthoga ngasai gi militant group sing dubu kari oina hapa paramilitary force ne thammiba general Hamdan Dagolo Hemeti hairiba adugumba misaksa anijing na mateng pangaga kanada mateng pangi ba hantang namuk prajada hana namuk Omar al-Bashir da mateng pangaga ngasai gi non Arab kangbu do mayama ma hale na haire adugo hantang namuk kai daurei hai kanda o Omar al-Bashir gi matam loire misam praja sing ihu hore adi taragadi akhoi ju misam praja sing da mateng pangjala kanda Omar al-Bashir ja masi lauthokrasi aduga mu akhoi kari no akhoi power mu pai haurusi haibi wakhalon da mu mabani mu tanara matung da kai dawi phare 2019 sida moi ihu ho sing do madu mateng pangbire kanda kai dawi hai kanda praja sing nangame 2019 da Omar al-Bashir president famdagi lauthoe ma dictator oiba yarroi haidana lauthoe adui matung da president ji kana oiduino hainare o phare Omar al-Bashir khoi phatami do madu di tokre matung da kana oiduino Sudan gi mapu kana no Sudan gi adugumba akhoi gi tangdu leita darba hojiki akhoi gi leader leita ba leibak se masi kana na lamjing bidunu chattoino sine sedam wakhal khanare hai sadudi kamai toba sine nga sai mi ani do kana SAF ki general Barhundune adugo somna kan gi RSF ki general Hamiti sine ani jina mukai dore hai ai hoge sine khalais ado hanadi itawni go eramisa itaw Omar al-Bashir lauthoje ai lauthoi ni ko punna mabani changminaraga adugo hojingna kai dore ai president oige sine ani je tana khale ko ani je tana khalak pade di kai dorake hai kanda SAF ngasai gi general oina Abdul Fattah Burhan jina pairiba adugumba SAF sa sijiga RSF siga attack mu tawnare anis Sudan gi armed forces oina leiriba military siga somna kan gi RSF aina Sudan gi paramilitary force oina hujik leiriba hanana adugumba militant group oram targa jo hojikti paramilitary force ne leiriba adugumba group ani se SAF na RSF uba mafam da HATPA attack tauba RSF na SAF pu HATPA sigi thabak se tatharak ba hore sidagi di Sudan da adugumba crisis
मिचम हानगी दु नत्तब हंतक्कीसिना अमुक कइदौई मतमदा मोई मसेन फजना पंहा तानरकपगी मोंग अमा याम चाउना लाए हाइरिबा अदुगुंबा एसएफ कांगबु सुदानीस आर्म फोर्सेस की लेरिबा अदुगुंबा मफमसिना कदाय वाइदनो हाइकांदा गोल रिजर्व यामना लेबा मफम सना याम फंगबा मफमसिंगजिदा लei अदुगा अमुक आरएसएफ सिना अमुक कइदौई हाइकांदा हाइरिबा एसएफ ना पाइरिबा सनागी मकोनसिंगदो अदुगी मफमसिंगदो तांजल्लगे अटैक तौरगा मदु लौसन्नबा याम कन्ना होनै हाइरिबा अदुगुंबा एसएफ versus RSF हाइबदी सुदानीस आर्म फोर्सेस अमसुंग रैपिड सपोर्ट फोर्सेस अनीजिगी मरक्ता अदुगुंबा अटैक तौनबसिदा मियोई 1.5 लाख सीरे अदुगा 1.4 मिलियन हाइबदी करोड़ अमगा लाख निफुगी चांगसे मसी इंटरनली डिस्प्लेस तौबा नत्रगा अखोइगी मपानदा चेनगिबा हाइतारे फॉरेन कंट्री सिंग चेनगिबा सिगी अवाबसे मसी चैथेंग फज्जना फंगागा लै सिदा अखोइना वांगमा कनाना चुम्मी हाइदोइनो सी वांगजे मयामदा थमजरिसे खंद्रे लीडर अनिमक्से कनाना चुम्मी लाली हाबिसनि खंद्रे आई ओइनदी मयामना ओइना लानबा माली मयामना इदी प्रजा सिंगदु ओइना मोइदी लांद्रे लीडर निना जनरल अनि ओइरे ममांगदो ओमर अल बसरना नैबे अब नैरे अदुइ मतुंगदा खरा फगदरा हारगा एसएफ अमदी आरएसएफ ना सिल्लगा अमुक कइदौरे हाइरिबा ओमर अल बशीर से लौथोखरे लौथो मतुंगदसु कइदौई तसेंगना वोट तौदना डिक्टेटर लोइग्रे डिक्टेटर लेहलगुमजी वोट तौरजी अदुगा लेबाकसे फजना पालजी हाइबदी नत्रदना मबानी अमुक जनरल अनि मुखाइनरे मुखाइनबद नतना कापनरे बोम थादनरे ड्रोन सिजनरे थुगाइबे अब थुगाइनरे अदु तारगदी लालिजे कनानो हाइकांदा मिचम प्रजा करी मिचम प्रजा सुदान द पोबै सबमनै को अखोइ मणिपुर गिसु तौरिबा मयाम से कनाना लालिनो एमएलए एमता लांदे मंत्री एमता लांदे मिनिस्टर एमता लांदे हाइतारे हाउगिबा लीडर सिंग अमता लांदे मोइना लांदे हाइ मोइ मसेन बुदी पार्टी मानद्रगदी माना लाली अम हाइनै को अदु मोइ मसा मसादे एमता लांदे हाइतारे अदुदी लालिजे कनानो हाइकांदा कंगलै पाकसिदा लेरिबा कंगलै चासिंग अखोइ मिचम प्रजा अखोइ मंगाइरे लालिजे अदुना करिगुम्बा अखोइ लालोइगे हाइतारगदी मथंगदा अखोइ मंत्री होइतारे एमएलए होइतारे नत्रगा करिनो खोइ लीडर अचौबम होइतारे अदुइ तारगदी वी विल नेवर बी रोंग हाइतारे खोइ सुलाल लालोइ अदुनी याम कना ngang कानते हाइतारे अदु फरे कोइ टॉपिक तमुं लाक्सि कानते सिदा मु ख्वाइदगी मरु ओरिजे व्हिच कंट्री इज सपोर्टिंग हु हाइबदी एसएफ कांगबुदा कनाना सपोर्ट तवी करम कंट्री ने सपोर्ट तवी अमदी आरएसएफ कांगबुदा कनाना सपोर्ट तवी हाइबगी मतंगसिनि मु लाकदोइसे एसएफ पु सपोर्ट तव हाइबदी जनरल अब्देल फता बुरहान बु सपोर्ट तवरिबा कांगबुसे इजिप्ट याम चाउन इजिप्ट सपोर्ट तवी करिगिदमक्ता इजिप्ट सिना एसएफ कांगबुसे मसी सपोर्ट तौरिबनो हाइ कांदा सिदजु याम मरु ओइरि मोइगी कानब इजिप्ट की कानब हाइ तारेको नाइल गी अदुगुम्बा नाइल वाटर की दमक्ता अदगी लॉन्गेस्ट रिवर नि इन द वर्ल्ड नि अदुगी दमक्ता मोइगी इंटरेस्ट नि को इजिप्ट की इंटरेस्ट येंगा अखोइ मोइदा सपोर्ट तौ तारगदि अखोइ काननी हाइदनि नि सपोर्ट तौइस कानब येंगा सपोर्ट तौ गाक्तनि टर्की जुम कइदोइ टर्की जु एसएफ सपोर्ट तौइ ड्रोन करिकरा मैम मतेंग पांग ईरान नजु ड्रोन मतेंग पांगे एसएफ ता अदुगा रशिया जु एसएफ ता सपोर्ट तौइ हाइ अदुगा आर्म्स कयामा खुलाई कयामा योली हाइ अदुगा मुंग नाकल अमरोमदा आरएसएफ जनरल हमिटी गी साइची दमु कनाना करम्बा कंट्री सिंग नमु सपोर्ट तौइ यूएई यूनाइटेड अरब एमिरेट्स ना सप्लाई आर्म्स एंड लॉजिस्टिकल सपोर्ट कोइ चाना थंगनबबु ओइरो अदगी खुलाई सिंग कयामा तौइ खुलाई जे यूनाइटेड अरब एमिरेट्स ना तसेंग ना आरएसएफ ता खुलाई योनजनब्रा नत्रगा पीब्रा सप्लाई तौब्रा ना हाइरो कांदा यूएई ना ब्रिटेन दिगी लेबा खुलाई मक्से मसी आरएसएफ ना पाइबु उरकपने अतारगदी यूएई दा योनगिबा खुलाई दो आरएसएफ ना कमाई योरोमिनो आरएसएफ ता कमाई योरोमिनो हाइबु वाहंगजिने हंगना रइस अदुना मसी यूएई ने सपोर्ट तौइ हाइबगी बोचिनि लैरिसे करिगिदमक सपोर्ट तौरमगदोइनो हाइ मतमदा गोल्ड ट्रेड की नेटवर्क से हाइदे अखोइगी यूनाइटेड अरब एमिरेट्स दुबई की लैरिबा कंट्री से छनागी याम तौइनो पैसा याम पाइरमनिना अदुना गोल्ड ट्रेड की नेटवर्क से मसी खोइगी गोल्ड रिजर्व ती याम चाउंग लेरिदना सुदान दा अदुना मदुगिदमक्ता मतेंग पांगिबनी हाइबगी अचौबा अदुगुम्बा थाजब लैयना हाइरि अदुगा चेट सिजुम कदवी खोइगी लॉजिस्टिकल रूट सु मतेंग पांगी सप्लाई मतेंग पांगी करिगी ngsaगी यूएई ना पोट थिलके नत्रगा पोचे पिसलके है मतमदा चेट हाइरिबा मफम जे फावरगा लागा तौदुइनि हाइतारे अदुगी चटफम खोटफम दो मतेंग पांगी हाइ अदुगा लिबिया जिजु मु कदवी है कांदा थाव मतेंग पांगी है आरएसएफ ता दुगो वेपन सिंजु मतेंग पांगी है आरएसएफ की ऑपरेशन सिंगदा अदुगा मुक सिगी मतंग सिदा ख्वाइदगी मरु ओइदुजे यूएसए अमेरिका दी इपन बंदे कमाइन तौबा ओजादु कनादा सपोर्ट तौरमदोइनो से सुदान की क्राइसिस सिदा यूएसए से खितंग लेमना ले
kanam iyau yaudabay type am tawi haidi SAF ta su support tawde amadi RSF ta support tawde hai moina ni ko hairi se tawde hai bani aduga yam lemna financial year 2024 da $1 billion gi paisa je humanitarian aid hai tare haibudi ngasai awaba tariba landu gi seitheng phangiba miyu singda $1 billion gi mateng pangi US na simdi yam thagani ngai oi aduga mu moina tawbusi kari tawiye kanda Sudanese Armed Forces amadi RSF ka link leina badungba company singda noi sanction tawrani haidana fine pihali hai tare moiga hek link lei taragadi noi akhoi any karbar tawroi noi sanction thi ga dongni haidana madugi potu mayam chawdami simusi am phajaba step amani haijaningi adugo mung marak sidam kari harkem da USA na mu haire karin haige matamda RSF sa mamangda mana janjawit militia haina kauringai matamdo madugi matamduda Darfur da genocide tawbada khwaidagi chawna adugumba role lawise RSF kangbu sini haidana USA na khuthile adu taragadi SAF ta support tawde adubu RSF ta khutti thilli karena makhoina mi kayama hatkibani habasimdi moi Washington dagi haitare ko yam chawna hai moi government according to Reuters US working with other countries to end Sudan conflict says White House the White House makata na karimu haige matamda US na Sudan gi akoibada leiriba leibak singa mari phajana sema kanda Sudan gi crisis solution na mayam kan hotnari haibo wafom simaga thame adu mathak sub topics de kaino matamda Sudan da crisis thoe ada adu India gi economy da kayam chaitheng phangba yai haibo wafom simaga naina rase Sudan gi energy sector da ONGC akoi gi India gi ONGC Videsh Limited haina leiriba sina $2.3 billion se Sudan da undivided Sudan hai tare mamangi khaidok tribu Sudan da invest tawgi hai nata si gi paisa je phajana masi energy gi damak invest tawgi bani masi kayam lae amadi kayam mangi hai badu di si kitang pharakti tarani paisa je am yami bani na $2.3 billion ni aduga bilateral trade volume je India ga Sudan ga je US $1.39 billion ni aduna sigi matang ji jo crisis kan na thoi banina masida ju ka hena phibam sokthaba handaba trade ki volume je sigi achoba male energy gi adugumba trade ta adagi fuel gi leiriba singjida masida ka hena haider kadra haibagi wafum kaya ma analyst sing na economist sing na hairi adu nainaba yaba nainaraba matungda last maram je kari waram ge matamda phammunaba president oiningba aina leader oiningi akoigi party na si semadi khwaidagi nungaini natraga aina sarkar painingda bugana legin aduna sigi power munaba power struggle jina maram oiraga kana gi marakta SAF oina leiriba haibadi Sudanese Armed Forces ki adugumba general oiriba Abdel Fattah Burhan hariba misak siga RSF Rapid Support Forces ki General Hameti hariba misak siga anigi marak sida power struggle tauringai matamda mabani phajana haina raga tana raga nang oiro adu oiro na haina am taraga de amkhitang phagada adu di natre animak paramilitary force amana military force ne adi army ni aduna kapthanare mi so e sire aduga haujik se khwaidagi maru oina RSF na tanari si kaino hai kanda SAF na occupy tawruga leiriba mafam sing se masidai is the gold reserve yam leibanina masi moina mo occupy tawna bokona ba attack tawba sana leiba mafam du paisa ne aduna paisa pai ta ga power lakani aduna moina thadaning ba mong da thadara kanda SAF se pura muthallaga makoina ga paiba ngamgadra haidana hamiti gi achouba du mangla ne sagali se aduna manipur gi su samanai kaino matamda leiriba pot se paisa gi damakta poppy plantation tawi adagi power gi damakta paisa du sijinai tawri mayam se haitare aduna masi mayam sina crisis edum chatharaga leiri waroisin purak ngamde Sudan gi ju Manipur gi ju Ukraine gi ju Russia gi ju amata ngamde adu boi khangdabudi yade haitare update tawdabudi ade kari tawri kamai tawri habase koi khanga kanda nainara kanda akoina plan sin bo oiro nataga tungi mirol lakadori ba dugumba naha jingda hen na makoi gi wakhalon de hena khanghanba aduga masi sumai tawgi taragadi mamang da si thoki bani adu targa koi sumai tawsi hena section thorang kaya ma lokhatpa hena knowledge oi nogi da makta semjaba video ni mayam video ji kamdo bige habado mayam comment ta thambiramo thank you so much for watching Youth Xplore TV matangi video dong thena se thank you